ꯅꯨꯡꯁꯤꯔꯕ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯉꯁꯤ ꯗꯦꯠ 13ꯒꯤ ꯑꯣꯏꯅꯀꯣ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯁꯤꯗ ꯂꯩꯁꯦ 1000ꯅꯦ 1000ꯁꯤꯒꯤ ꯉꯁꯤꯒꯤ ꯂꯥꯏꯛ ꯐꯕ ꯋꯤꯅꯔꯗꯣ ꯀꯅꯥꯅꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯂꯥꯏꯛ ꯐꯕ ꯑꯣꯔ ꯂꯥꯏꯛ ꯐꯕꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩ ꯖꯒꯥꯁꯦ ꯍꯥꯏꯖꯔꯛꯑꯒꯦ ꯊꯝꯐꯝꯁꯦ ꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯀꯥꯟꯗꯀꯣ ꯑꯊꯨꯕꯗ ꯂꯥꯛꯄꯤꯔꯀꯥꯟꯗ ꯅꯠꯇ꯭ꯔ ꯄꯥꯎ ꯐꯥꯎꯕꯤꯔꯀꯥꯟꯗ 1000ꯁꯤꯒꯤ ꯋꯤꯅꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯣ ꯊꯦꯡꯉꯗꯤ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ ꯃꯤꯅ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯊꯨꯕꯗ ꯂꯥꯛꯄꯤꯔꯀꯥꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯀꯥꯟꯗ 1000ꯁꯤꯒꯤ ꯋꯤꯅꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨꯀꯣ ꯑꯃꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯃꯌꯥꯝꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨ ꯑꯩꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯀꯣ ꯍꯦꯟꯅ ꯐꯕ ꯆꯥꯎꯈꯠꯄ ꯑꯣꯏꯔꯒ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ओके लेट्स गो मैम शेयर तब काउनीको फुल शेयर तौर मैमना अई वीडियो से फम जगह हाइजरगे मैमना आइडेंटिफाई तौरको थूना लापीरो 1000 सिगी डेट 13 विनर होइबियो कम ऑन मैम को शेयर तब काउनीको शेयर तौबीको मैम फॉलो तब काउनीको मैम फॉलो तौबियो सब्सक्राइब तौबियो